Hamaktada ibu su yamna khoi nungai numit haibu tare Manipur history gi oina su yam chawba episode amani chi event amani masida media gi history sida haibjab tai sida ibu yahon bibagi damakta SKTV gi team bu thagachari ikonganjari hoi journalism gi puari si yam sangre technology gi on balak pasina hana mioi tara kun khatana paleram badu ujikti lauba dagi mipung kudimak pitribisir leiriba Manipuri kasin koyada leiba mipung kudimak ka yauraba adugumba medium sinarabani ahambada print medium haina leirambadagi hujikti electronic medium laktana mipung kudimak ta reach out to bangamme hadi yam influential oibase hana oirambadagi hujikna yam ka hena oikalakpa matam ama oibanina masida leiriba SKTV gi team sina magi pagi togum tokpa journalism gi text study akwe hana dagi chanarak paro tawni adu reaching out tawgi masingji helak panina maduga chanaba kariumba akoigi ahenba kari program tawraga mi singsigi mayonchi peaceful and peace and harmony sida purokpi yai ka haibagi adugumbagi maikaidu da honarakani haibagi thajaba yam chawnga leijai amana akoigi journalism gi sinfam sida aina yam toina haijabasi keno si akoigi thun chet pa haibase thun yam chet pigedabane ai wai hadana ai hawgalaga chatloidabane ai wai hadana aina dum keno si aina togum thokpado adugi goal du phangdri bokti aigi keno du phangdri bokti akoi yam thun chet pe na sense SKTV na war ena sakoi financial keno oire kaina hekta lotion gosan gagi matam adugum sing du di khara tolerate to bibetai aduga awab kudi makhang challenges kudi mayok naraga SKTV su akoigi globally akoigi yam chawba akoigi media ama oirkani habsi ai yam chawba thajaba leijai aduga hena sumai pakpu oinabagi damakta ishogi from dai khurum jari